Apunban Pilo, Yulem Ongdi, Imame Mabu, Thora Masiga Marilina Baten, Takawahika Tambina Vidamuta, Imam Kosinjay. Ahan matada ilang da masiu konbiba konbibi palemban thau ani wa ina ahan matada ipok no languranjai ngasigi asigumba nisada khunai da manghaliba haiba thin masida ngasigi pangthokliba awareness program asigi damak hampata lingsin diriba ai isa nupising amadi nupising punamak puso aina amamam tawaina Haja jaga susutan jaga punamak po ay nikay kung nagdutsen. Loina na mangdaling sindiriba iramdam na si mangba yagnate kandala yagnate haja hambiba ay isa pising asin na kaya kay thoklaga lingsin dirakliba isa pasing punamak po siya nikay kung nagdutsen. Ay koy na si Ekoi iramda mase kire pakase kari wodi haibese ekoi munna khanthamina bagi matam adu yaurabra haibesini aina thamjanin libese ai kaisu thoina hena ka hena khangjaba lai kaisu yam haiba adugumba mioi amadi nate ai sahi yam yame manipurda iramda masidagi karam tauraga nisasibu ko toki gadage gaina khanjaba adugumba mioi ama khangni aiji isam jamjaba ngasai mangda wangang loi wai bikiba ibungo sanasam budajandrna magi pendaba nupi singbu thoaningba macha nupa singbu kanjaningba adugumba wafam kayama thambirambagi damakta sai bungo boina thagatchani hajik akhoi nupi singse adugi matik lure ekoi nupi se khwajagi hena phatte karmaina nupi bu singdai nupi bu usitte nupi bu handana yeni masi hanura baigi motadi masi tawninge tawajabu aina hajani ni baji masi mama woliba mangdaling siliba pudima nupi popi mama su mayang gani nupi se karmaina tawani haina khanara kandaji mama wobi singna nupi masa sing jaliba lamjat sagat punamak khamba matani haibase ai hainini Madugi khudam permalam ka hajar bata haukiba thamari mangadi mamangda ai thobang thongdagi ni masidai da nungdani pung mapan mukta ba matanda kautho ai imangda tho oi kai dawre leisagi ani khaka patham ani khaka karama thawra pa mandasana taraga leile imangda tho ba ai kai no ni hai sibo ai nei go go la thoi Thoba matam sida madu mukhui di puli nate yuna phulda maura gari manum sida targa le magani aina hai dia ma nakoi kadai da no hai da amaji kaisa patagi ni hai kaisa dise amana kai hai koi gi bise putagi daga numba ka pe pa jana bigai an thagal lamdo adu dagi ni hai ai ni dem noi phone yaw noi phone number to hai no noi ma boi ko ke ko bi no hai ai no ko ni ana phone du lo ra ka da kai hai ge bu ne mama ho sila hai the no ba se koi tum tre ba le sa bi na yu ma wa ta le ram ni na ai koi ko tho ram ni na ai koi ka ram ne yum tan mai tum doi no koi tum de ngai la ka da mama du na kai hai ge bu ne Nuti khara thapani ne masi he kana ga ni hai si mama yau di kan hai dui no mama khamde hai be se masa gi lamjat mama khamde ka ai dui ai hai de be la na sa nuti se ya na wana gon thamban koi na ke sampai ta bhara ka le ta malaga han na phawi ye na thami banam se ya na ke cha ni mama ni khai da ina Adai polis ko le ko ra ka polis na ina ko ya ka dia ko ji ni masa ji ko le ka ma ko hai pare ko ya ji ni le polis no ma le ko segunda yu gi ko be the ano pa pa le to ra ko yu ba ina so kan da kai mun dai
ꯗꯥꯛꯇꯔ ꯑꯣꯏꯔꯛꯄ ACS ꯄꯥꯁ ꯇꯧꯕ ꯌꯥꯎꯔꯕ꯭ꯔꯥ ꯌꯥꯎꯔꯝꯃꯣꯏꯀꯣ ꯐꯖꯔꯕ ꯃꯆꯥꯅꯨꯄꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯅ ꯈꯜꯂꯣ ꯀꯅꯥꯒꯤ ꯃꯆꯥꯅꯦꯒꯦ ꯆꯦꯜꯂꯛꯏꯗꯨꯗꯤ ꯍꯥꯏꯕꯗ ꯍꯦꯔꯥ ꯁꯤꯗ ꯂꯩꯔꯤ ꯌꯨ ꯌꯣꯟꯕꯗꯣ ꯑꯗꯨꯏ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯋꯥꯍꯩꯔꯣꯝ ꯑꯣꯏꯅ ꯍꯥꯏꯗꯧꯔꯤꯕꯅꯤ ꯃꯗꯨ ꯍꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯌꯨ ꯌꯣꯟꯕꯤꯒꯅꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕꯃꯛꯇꯅꯤ ꯃꯤꯑꯣꯏ ꯄꯣꯛꯅꯤ ꯀꯌꯥ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯩ ꯆꯍꯤ 35 ꯁꯨꯔꯦ ꯑꯩ ꯀꯌꯥ ꯀꯨꯏꯅ ꯍꯤꯡꯈꯤꯗꯣꯏꯅꯣ ꯀꯌꯥ ꯀꯨꯏꯅ ꯑꯩ ꯅꯣꯏ ꯅꯇꯨꯡ ꯏꯟꯕ ꯉꯝꯈꯤꯗꯧꯔꯤꯅꯣ ꯑꯩꯅ ꯌꯥꯝꯅ ꯇꯨꯡ ꯏꯟꯅꯤꯡꯉꯒꯁꯨ ꯆꯠꯅꯤꯡꯉꯒꯁꯨ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯇꯧꯕꯇꯕꯨ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯐꯥꯎꯁꯨ ꯑꯩꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯂꯦꯞꯄꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯅꯦ ꯂꯝꯗꯝꯗꯨꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯁꯦ ꯎꯅꯕ ꯉꯝꯃꯒ ꯌꯨꯝꯗ ꯍꯜꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯂꯝꯕꯦꯟꯗ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯁꯤꯖꯒꯦꯕ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯌꯨ ꯊꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯗꯕꯅ ꯁꯣꯛ 65 ꯍꯧꯅ ꯑꯩꯈꯣꯏ ꯅꯤꯁꯥ ꯕꯟꯗꯤꯅ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯂꯤꯕꯁꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯌꯨꯉꯧꯕ ꯀꯌꯥ ꯐꯥꯏꯅ ꯌꯨꯉꯧꯕ ꯀꯌꯥ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯅ ꯃꯇꯝꯁꯦ ꯂꯦꯜꯂꯛꯑꯕꯁꯨ ꯑꯩꯅ ꯈꯜꯂꯦꯕ ꯑꯣ ꯑꯉꯥꯡꯁꯤꯡ ꯈꯔ ꯂꯩꯇꯕ ꯌꯥꯎꯕꯗ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯆꯠꯂꯦ ꯑꯊꯥꯞꯄ ꯂꯝ ꯑꯃꯗ ꯃꯗꯨꯗ ꯂꯝꯗꯝꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯁꯤꯔꯦꯌꯦ ꯄꯥꯎ ꯍꯥꯏꯔꯛꯏꯕ ꯃꯤꯇꯤꯡ ꯃꯐꯝꯗ ꯑꯗꯒꯤꯗꯤ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯂꯩꯇꯕ ꯍꯅꯨꯕꯤꯗꯣ ꯌꯥꯝ ꯂꯥꯏꯔꯕꯤꯅꯤ ꯀꯨ ꯆꯟꯅꯤꯡꯉꯥꯏ ꯎꯄꯥꯛ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯌꯥꯎꯖꯕ ꯄꯩꯁꯥꯗꯣ ꯄꯨꯊꯣꯛꯑꯒ ꯑꯩ ꯄꯤꯒꯦꯕ ꯑꯗꯨ ꯅꯠꯇꯦꯕ ꯀꯔꯤ ꯍꯥꯏ ꯑꯍꯥꯟꯕꯗ ꯀꯨꯗꯨ ꯆꯟꯗ꯭ꯔꯤꯉꯩꯗ ꯃꯤꯗꯨ ꯄꯨꯊꯣꯛꯅꯕ ꯀꯨꯗꯨ ꯆꯟꯗ꯭ꯔꯤꯉꯩꯗ ꯌꯨ ꯂꯩꯅꯅꯕ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯔꯛꯑꯣꯏꯅ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯄꯣꯠꯂꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏ ꯌꯥꯎꯗꯅ ꯌꯨ ꯍꯥꯟꯅ ꯊꯛꯀꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯗꯨ ꯇꯥꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯩꯁꯨꯅꯦ ꯀꯌా ꯀꯨꯏꯅ ꯍꯤꯡꯒꯗꯧꯔꯤꯕ ꯑꯩꯁꯨ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯑꯩ ꯁꯤꯕꯒꯤ 이마도 이메도 농시다 하이도 와펀지 또 간다 유기 배상하는 비유 하이도 리에바 아도 오이다지 아이 폴로에 거에바 아이 사세 아이 폴로에 거에나 아이 림스다 아이 카토페바 이지 아이 파데 아이가 유 탁고는 폴로에 아이 파데 마르마두나 아이기 내 간나도 디게세 크리드는 로에바 디게세 뚱기 제네레이션다 호러비바 이사신 다그 담바신두나 막각 때라 뽕나 렌게라 하이나 렌게라 더러가 막고이나 담배야바 가라 담아오라가 이런다 마시기다 막 고르기 제네레이션기다 막다 감사버 가야도 라이엠바다 마팅 오이셔노 하이보와 칼로라 시나 마음다 막간다 아이 가는다 비티게세 렉바가 메이 타라가 마음다 기서 아이 림스다 아이 피토키바니 ai ka thok re loi re ai hajik sire haibada ai telephone tawraga mukhoi mu kawbada nungama gi manungda moi ai bu logo lakani mado ai gi khwai gi he pin jaga ai gi nungai jaga do na koi puna makna de pina bi wai ba wapam si ai na noi ka tam gi base ai ba ge aduga ikoi dana yemune lukhu jai jawo dana chardin tagi यामना चावल ये देशी अमदगी मागी क्वार्टर दगी लंबेट दगी लुपा करोड़ कुंतलेट की ड्रग सिफारे पुलिस सिफारे फारे कांदा माना यामना नौजरीबा मागी दा पाकोन सरपा मागी दा कोई कथे कान सो गायना कानबा अदुबा सही तरह मापन खतर नाइबा मामदो ड्रग तुगी मपुनी आजो बिजिक जेल दा लेबा अमा मदो बिजिक जेल दा ले माना mayumda mama mapada pesaka yang pira kanda jelda thabiri bano angang adugi mapunsi do ai jawara ni ya ga driver sombi jawara su ya ga driver jelda na punsi lelu ro ima ko mai ro ge ha se kalma mama na hai ro ga do ni no mase na sigi samaj sida ngamsalla aba aduna aina khali akhoi ngasi phawada so
ꯍꯨꯝꯐꯨꯇꯔꯥ ꯇꯔꯨꯛꯇꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯑꯑꯣꯟꯕ ꯈꯨꯟꯅꯥꯏ ꯑꯃꯇꯪ ꯄꯣꯔꯛꯄ ꯉꯝꯃꯒꯗꯤ ꯎꯔꯀꯥꯟꯗ ꯁꯤꯖꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯃꯥꯡꯗ ꯊꯝꯃꯀꯥꯟꯗ ꯉꯁꯤꯁꯨ ꯍꯟꯅꯨꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯥꯛꯏꯕꯅꯤ ꯑꯩ ꯂꯥꯛꯏꯁꯦ ꯃꯇꯨꯡ ꯂꯥꯛꯄ ꯉꯝꯕ ꯌꯥꯏ ꯉꯝꯗꯕ ꯌꯥꯏ ꯇꯧꯔꯤꯕꯁꯨ ꯈꯣꯡ ꯑꯁꯤꯅ ꯊꯥꯡꯕ ꯉꯝꯃꯤꯕ ꯃꯈꯩ ꯁꯣꯔ ꯑꯁꯤꯅ ꯃꯇꯦꯛ ꯃꯇꯦꯛ ꯍꯣꯟꯕ ꯉꯝꯃꯤꯕ ꯃꯈꯩ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯖꯕ ꯊꯥꯛꯇ ꯀꯠꯊꯣꯛꯇꯨꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯨꯡꯏꯟꯕ ꯉꯝꯖꯕꯗꯣ ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯑꯩ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯇꯨꯡ ꯏꯜꯂꯛꯈꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯅꯨꯄꯤꯕꯨꯅ ꯅꯨꯄꯤꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯒ ꯍꯛꯆꯥꯡ ꯇꯣꯉꯥꯜꯂꯕ ꯌꯥꯏ ꯄꯥꯠ ꯇꯣꯉꯥꯜꯂꯕ ꯌꯥꯏ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯨꯏ ꯅꯨꯄꯤꯅ ꯋꯥꯔꯤꯕꯗꯣ ꯅꯨꯄꯥ ꯃꯥꯗꯤ ꯋꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯁꯥꯎꯕꯤꯒꯅꯨ ꯏꯁꯥ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯏꯄꯥ ꯏꯄꯨꯅ ꯀꯔꯤ ꯍꯥꯏ ꯉꯟꯇꯥ ꯍꯧꯒꯠꯂꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯆꯜꯂꯨ ꯀꯣꯟꯊꯣꯡ ꯋꯥꯌꯥ ꯂꯣꯏꯁꯜꯂꯨ ꯍꯥꯏꯕꯗ ꯀꯔꯝꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯥ ꯄꯥꯈꯪꯁꯤꯡ ꯏꯁꯨ ꯄꯥꯈꯪꯁꯤꯡꯅ ꯃꯁꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯦꯕ ꯊꯦꯡꯉꯀꯥꯟꯗ ꯄꯨꯡ 9-10 ꯇꯥꯔꯀꯥꯟꯗ ꯑꯩꯗꯤ ꯅꯨꯄꯥ ꯃꯆꯥꯅꯦꯅ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯍꯥꯞꯂꯦꯟꯅꯦꯅ ꯍꯀꯥꯝ ꯆꯜꯂꯒ ꯊꯣꯔꯛꯄꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯑꯕ ꯅꯨꯄꯥꯁꯨ ꯅꯨꯄꯥꯒꯤ ꯃꯊꯧ ꯇꯧꯕꯤꯌꯨ ꯅꯨꯄꯤꯁꯨ ꯅꯨꯄꯤꯒꯤ ꯃꯊꯧ ꯇꯧꯕꯤꯌꯨ ꯏꯆꯥ ꯅꯨꯄꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯌꯨ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯅ ꯇꯥꯛꯏꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯨꯄꯤꯕꯨ ꯅꯨꯄꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯅ ꯌꯦꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯉꯁꯤ ꯑꯩꯒ ꯇꯤꯟꯅꯖꯔꯤꯕ ꯂꯣꯏꯅꯖꯔꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯂꯣꯏꯅꯃꯛ ꯆꯠꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯏꯃꯥ ꯁꯟꯖꯣꯏꯕꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩ ꯊꯝꯖꯒꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯣꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯧꯔꯤꯕꯁꯦ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯄꯨ ꯑꯣꯏꯕꯤ ꯑꯗꯨꯒꯨꯝꯕꯤ ꯏꯃꯥꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯀꯥꯟꯗ ꯑꯗꯨꯅ ꯃꯇꯝ ꯑꯃ ꯅꯦꯄꯣꯂꯤꯌꯥꯟꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯑꯐꯕ ꯏꯃꯥ ꯑꯃꯈꯛ ꯄꯤꯌꯨ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯖꯣꯏꯟ ꯇꯧꯒꯦꯅ ꯉꯁꯤ ꯑꯐꯕ ꯏꯃꯥꯗꯨ ꯀꯗꯥꯏ ꯂꯩꯒꯦꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯃꯩꯔꯥꯗ ꯂꯣꯏꯅꯔꯛꯂꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯅ ꯑꯐꯕ ꯃꯃꯥ ꯑꯃꯃꯝ ꯑꯣꯏꯕꯗꯣ ꯃꯗꯨꯈꯛ ꯎꯔꯒ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯒꯤꯅꯦ ꯄꯨꯟꯁꯤꯁꯦ ꯑꯔꯣꯏꯕ ꯈꯣꯡꯕꯝꯗꯣ ꯅꯣꯏꯅ ꯐꯔꯛꯄꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯝꯃꯒ ꯄꯨꯝꯅꯃꯛꯇꯒꯤ ꯄꯣꯊꯥꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯐꯖꯔꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕ ꯀꯟꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯉꯁꯤ